Mayang na si August ki tang taramathoy ingkumda lising ani kumanga ningthogawa numune numida sida ayag na kwaigi maponda thamjana ba kona jaribasi ai thamoy nungdadi yamna nungaijaba apawdam amakhanni khwaina su thengnabirangani hawkhiba chaliba tha sigi hawkhiba tang manga di ayukta khwaina khwaigi yumla phangnabihiba ai ogunti phongba pawse singda Apau damama thengnabirang ngani madudi aikogi hojik chathariba parliament ki mifam manung asida isda Union Minister for Tourism and Culture Ogiriba Gajendra Singha Shekhawat ta hanakhiba wahang gipa kum amawena mahakna takum pigibada Bharat Sarkar na paikhalaiba akogi Swadesh Darshan akogi Bharat Pumbabu yengba mariyena tourism ni haida program amadi scheme amadi makhada aikogi challenge based destination development haina program bharat ki tongan mafam pincha taruk sendat nabagi damata aikogi semba chahi 2024 to 025 ki manungda aikogi sanction tawgre haida seista manipur gi ariba konung Langthabal Konung Sibisu Sengat Nanabagidamata Aikogi 24.69 crore Rupa Kaithotuna Lady Haiba Haina Kungi Bagi Pawdandu Yawaki the Madayda Yawa project Kunsataru Imanunga Manipuri Langthabal Konung Jizugawa Kunyari Otochi Dagasu Masigi Yamunga is a Madi Heptaja Vagatan Mangasi Langthabal Konung Hairadi Haujiki ay kona thamjage akogi Manipur University campus manungda layriba Langthabal Konung sei di manungda layina akogi Bhagachandra Maharaj ki nakamdagi linglakana layriba akogi Sri Govindajee Laishang mandir duda ay chachari aduga hana hawriba chahi September 10 chachadana madudi ayangna mamangda ai YouTube nena tawjariba yam samna sinjariba sveista Raviratna Dr. Lamabon Komal gi punsiwari layo gikhawa ngasibi layo gikhawa bot na maikona ga pondina ibiduna sanathonda phone gi bodo tangkal ani thongna mamangda September gi tang kunithoida ai upload tawjagibani madogi mari leina ai Kami Dr. Komal gi Madhavi da yauba mari leina yauba aikogi ningthau ongi oina layamda Rasmandal Pukri Apandi Pukri adagi Ningthem cha natraga Hawmacha Pukri haina khangnaba Pukri ahim dugi chawakpa ai video matek tawraga ai hapsadi adu leida aikogi haidoksingi sarupni aikogi Langthabal KONUNGgi da layba aikogi Sri Sri Govbindajee mandir oiramba hojikti aikogi dead temple haitare lai leitraba adu da ai channinggibani adu matam maduredi Assam Rifle mafam bu kanjindana leibanina chanjarakide yam nungaijagide arapa mafamdagi madu khara madugi video matek uba amakhati lawjarapa natana lawjarakide adugi ikuidana chahi adugi haibadi 2024 gi November thada Assam Rifle hongdokhre madu koi Meitei kayadagi asugumba Manipur gi na university gi campus amada akogi sibai leiba adugi sumatata Manipur gi puwari ga mari leinaba yamna mari oiba mafam amada sibai na leisinba haibasi akogi maramda penadaba Meitei kayadagi lainarakibana maram dana akogi hongdokhiba oirambasu yai adu hongdokhomju thokani aduna matam maduredi aina September tang 10 changjagiba matam di akogi sibaijin leibanina Assam Rifle leibanina chanjarakide adu hujik sibai thokraba adagi hujiki aina panjagiba hawriba tang mangagi ayukta phangnabihiba
ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯔꯛꯈꯤꯕ ꯄꯥꯎꯗꯣ ꯃꯗꯨ ꯇꯥꯕꯒ ꯑꯩ ꯃꯗꯨꯒꯤ ꯃꯟꯗꯤꯔꯗꯨ ꯆꯠꯆꯒꯦ ꯍꯥꯏꯗꯅ ꯑꯩ ꯆꯠꯆꯈꯤ ꯃꯗꯨꯒꯤ ꯄꯥꯎꯗꯝꯗꯨ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯒꯤ ꯑꯩ ꯍꯣꯠꯅꯖꯔꯛꯄꯅꯤ ꯀꯔꯤ ꯃꯆꯥꯛ ꯀꯔꯤ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯕ ꯅꯨꯡꯉꯥꯏꯅꯅꯕ ꯃꯆꯥꯛꯁꯤꯡ ꯑꯩ ꯊꯤꯖꯔꯛꯄꯅꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯇꯩ ꯃꯐꯝꯗꯨꯗꯤ ꯑꯩ ꯅꯝꯖꯔꯛꯇꯔꯦ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯤꯡꯁꯦ ꯑꯩꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯂꯧꯖꯈꯤꯕ ꯀꯕꯤꯔꯠꯅ ꯗꯥꯛꯇꯔ ꯂꯃꯥꯕꯝ ꯀꯃꯜꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯍꯥꯞꯆꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯃꯟꯗꯜ ꯄꯨꯈ꯭ꯔꯤ ꯑꯄꯥꯝꯕꯤ ꯄꯨꯈ꯭ꯔꯤ ꯅꯤꯡꯊꯦꯝꯆꯥ ꯄꯨꯈ꯭ꯔꯤꯒꯤ ꯀꯩꯅꯣꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯡꯗꯨꯅꯤ ꯑꯇꯩ ꯂꯩꯔꯤꯕ ꯕꯟꯙꯨꯁꯤꯡꯒꯤ ꯃꯇꯝꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯕ ꯀꯨꯐꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯥꯝꯅ ꯃꯄꯥꯟ ꯐꯅ ꯐꯖꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯇꯤ ꯀꯤꯟꯊꯠ ꯇꯦꯛꯊꯈꯤꯗꯅ ꯎꯕ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯅꯊꯣꯡꯅꯆꯤꯡꯕꯗꯨꯗꯤ ꯑꯩꯒꯤ ꯁꯅꯊꯣꯡꯗ ꯐꯣꯡꯖꯈꯤꯕꯗꯒꯤ ꯑꯩ ꯍꯥꯞꯆꯕꯅꯤ ꯑꯗꯣ ꯃꯁꯤꯕꯨ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯤ ꯁꯅꯊꯣꯡꯒꯤ ꯃꯅꯨꯡꯗ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯛꯆꯔꯤ ꯎꯕꯤꯔꯤꯕꯁꯤ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯟ ꯒꯦꯠꯇꯒꯤ ꯆꯪꯂꯛꯏꯕ ꯂꯝꯖꯥꯎ ꯂꯝꯕꯤ ꯑꯗꯨꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯗ 1972ꯒꯤ 19 ꯅꯕꯦꯝꯕꯔꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯅ ꯂꯤꯡꯈꯠꯂꯒ ꯑꯩꯈꯣꯏꯒꯤ 1980ꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯗꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯑꯒ ꯑꯃꯨꯛꯁꯨ ꯃꯇꯨꯡꯗ 2005ꯗꯒꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯛꯈꯤꯕꯅꯤ ꯆꯪꯉꯤꯕ ꯂꯝꯖꯥꯎ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯒꯤ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯂꯩ ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒꯤ ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯝꯕꯤ ꯑꯃ ꯆꯪꯉꯒ ꯁ꯭ꯇꯦꯠ ꯕꯦꯡꯛꯀꯤ ꯀꯝꯄꯥꯎꯟꯒ ꯄꯛꯅꯅ ꯃꯈꯥꯔꯣꯝꯗ ꯂꯝꯕꯤ ꯑꯃ ꯆꯪꯁꯤꯟꯈ꯭ꯔꯤ ꯂꯝꯕꯤꯁꯤ ꯑꯩꯅ ꯍꯧꯔꯤꯕ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯆꯠꯆꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯏꯀꯪ ꯊꯥ ꯑꯣꯏꯕꯅꯤꯅ ꯊꯣꯏꯅ ꯂꯝꯕꯤ ꯂꯩꯈꯣꯝ ꯀꯔꯤ ꯊꯦꯡꯅꯈꯤꯗꯕꯅ ꯐꯠꯇꯕꯒꯤ ꯑꯩ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯖꯈꯤꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯇꯥꯡ 5ꯁꯤꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁꯨꯝꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕ ꯌꯥꯝ ꯉꯛꯅ ꯊꯣꯛꯈꯤ ꯑꯗꯨꯅ ꯆꯪꯈꯤꯕꯗꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯂꯝꯕꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯈꯤꯗꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯝꯖꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯈꯤꯖꯤꯛꯇꯪ ꯆꯪꯈ꯭ꯔꯦꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯝꯃꯤꯕ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯟꯗꯤꯔ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯆꯤꯡꯗꯣꯡ ꯀꯩꯅꯣꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯃꯗꯨꯗ ꯂꯩꯔꯝꯃꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯦꯝꯒꯗꯕ ꯂꯝꯕꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯒꯤ ꯂꯝꯕꯤꯁꯤꯗꯒꯤ ꯆꯪꯈ꯭ꯔꯒ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯥꯔꯀꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯦꯔꯤꯌꯥ ꯑꯣꯏꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯂꯩꯔꯤ ꯄꯨꯈ꯭ꯔꯤ 3ꯒꯤ ꯃꯊꯛꯇ ꯑꯇꯩ ꯑꯇꯩꯁꯨ ꯂꯩꯔꯤ ꯃꯗꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯦꯝꯒꯗꯕꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ PHCDꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯑꯣꯐꯤꯁꯀꯁꯨ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯔꯤꯕ ꯂꯝꯕꯤꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯦꯝꯒꯗꯕꯕꯨ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯦꯝꯒꯗꯕꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯕꯨ ꯁꯦꯝꯒꯗꯕ ꯑꯣꯏꯔꯁꯨ ꯖꯒꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯐꯝ ꯊꯣꯛꯄ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯂꯝꯕꯤ ꯑꯃ ꯂꯩꯍꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯁꯨ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯑꯩ ꯍꯪꯍꯟꯖꯅꯤꯡꯉꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯅꯤꯡꯉꯤ ꯃꯁꯤ ꯍꯦꯛ ꯆꯪꯈ꯭ꯔꯒ ꯈꯤꯖꯤꯛꯇꯪ ꯆꯪꯁꯤꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯒꯣꯕꯤꯟꯗꯖꯤꯒꯤ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯍꯥꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯝꯕꯗꯨ ꯌꯧꯔꯒꯅꯤ ꯂꯝꯕꯤ ꯐꯠꯇꯕ ꯃꯇꯦꯛꯇꯨ ꯈꯔꯗꯪ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯊꯦꯡꯅꯔꯅꯤ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗꯒꯤ ꯅꯣꯡꯆꯨꯞ ꯂꯣꯝꯗ ꯈꯖꯤꯛꯇꯪ ꯆꯪꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯪꯊꯕꯥꯜ ꯆꯤꯡ ꯍꯥꯏꯅ ꯂꯥꯡꯊꯕꯥꯜ ꯀꯣꯅꯨꯡꯒꯤ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯤꯡꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯝꯕ ꯆꯤꯡꯁꯤ ꯀꯥꯈꯠꯄ ꯍꯧꯔꯅꯤ ꯃꯇꯦꯛ ꯈꯖꯤꯛꯇꯅꯤ ꯌꯥꯝꯅ ꯃꯤꯅꯤꯠ 2-3 ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯑꯩ ꯂꯥꯡꯊꯕꯥꯜ ꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨ ꯑꯩ
ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯃꯔꯨ ꯑꯣꯏꯅ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯒ ꯈꯪꯃꯤꯟꯅꯖꯅꯕ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯒꯔꯤꯕ ꯅꯤꯋꯥꯁ ꯃꯌꯥꯝꯅꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯔꯤꯕ ꯍꯤꯟꯗꯨ ꯄꯨꯁꯤꯜꯂꯛꯑꯝꯃꯤ ꯒꯥꯏꯅ ꯍꯥꯏꯅꯕꯤꯔꯤꯕ ꯅꯤꯡꯊꯧꯁꯤ ꯃꯅꯤꯄꯨꯔꯒꯤ 50 ꯁꯨꯕ ꯀꯪꯂꯥꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯅꯤ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1709 ꯗꯒꯤꯅ 1748 ꯐꯥꯎꯕ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯅꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯆꯤꯠꯁꯥꯏ ꯚꯥꯔꯠꯁꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯅꯤ ꯄꯥꯟꯈ꯭ꯔꯒ ꯃꯔꯥꯝꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯣꯟꯅ ꯑꯍꯣꯝ ꯂꯩꯕꯥꯛꯇ ꯊꯥꯖꯒꯗꯣꯔꯤꯕꯅꯤ ꯒꯧꯔꯁ꯭ꯌꯥꯝꯒ ꯆꯤꯡꯊꯪ ꯈꯣꯡꯕꯒ ꯍꯥꯏꯕꯗꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯔꯥꯖꯁꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯁꯤ ꯃꯕꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯇꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯊꯪ ꯑꯣꯏꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯍꯥꯟꯕ ꯃꯥꯅ ꯄꯥꯟꯕꯁꯤ 1759 ꯗꯒꯤꯅ 1761 ꯐꯥꯎꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯒꯧꯔꯁ꯭ꯌꯥꯝ ꯃꯔꯥꯝꯕ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯄꯥꯜꯂꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯈꯛ ꯄꯥꯜꯂꯝꯃꯦꯔꯒ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗꯒꯤ ꯑꯃꯨꯛ ꯆꯤꯡꯊꯪ ꯈꯣꯝꯕ ꯍꯥꯏꯕꯗꯤ ꯚꯥꯏꯒꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯐꯝꯕꯥꯜ ꯂꯥꯡꯉꯦ ꯃꯥꯅ ꯑꯅꯤꯁꯨꯕ ꯐꯝꯕꯥꯜ ꯂꯥꯡꯕꯁꯤ 1763 ꯗꯒꯤꯅ 1798 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯅꯍꯥꯔꯣꯜꯁꯤꯡꯒ ꯈꯪꯃꯤꯟꯅꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯊꯕꯥꯟ ꯆꯠꯅꯔꯤꯕ ꯊꯕꯥꯟꯒꯤ ꯈꯨꯠꯄꯥꯜ ꯂꯥꯛꯄꯥꯁꯤ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯃꯥꯏꯀꯩꯗ ꯊꯤꯖꯤꯟꯗꯅ ꯃꯁꯤꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯚꯥꯏꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯍꯥꯏꯕꯗꯤ ꯆꯤꯡꯊꯪ ꯈꯣꯝꯕꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯟꯕ ꯑꯍꯥꯟꯕ ꯃꯥꯒꯤ ꯃꯌꯥꯝꯕꯅ ꯒꯧꯔꯁ꯭ꯌꯥꯝꯅ ꯃꯔꯥꯝꯕꯅ ꯑꯃꯨꯛ ꯄꯥꯜꯂꯨꯔꯒ ꯃꯥꯅ ꯑꯍꯥꯟꯕ ꯐꯝꯕꯥꯜ ꯀꯥꯕ ꯑꯩꯈꯣꯏꯒꯤ 1959 ꯗꯒꯤꯅ 1761 ꯐꯥꯎꯕꯒꯤ ꯆꯍꯤ 3 ꯄꯥꯟꯕꯒꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯀꯦꯂꯦꯟꯗꯔ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ ꯑꯗꯣ ꯍꯧꯗꯣꯛꯏꯕ ꯀꯦꯂꯦꯟꯗꯔꯁꯤ ꯃꯥꯒꯤ ꯃꯇꯝꯗ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗꯗꯤ ꯑꯗꯨꯒꯤ ꯊꯋꯥꯟꯒꯤ ꯑꯗꯨꯅꯤ ꯄꯥꯟꯕꯗ ꯏꯉꯥꯒꯤ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯊꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇꯨ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯒꯣꯔꯤꯌꯟ ꯀꯦꯂꯦꯟꯗꯔ ꯏꯪꯂꯤꯁꯀꯤ ꯏꯪꯒ꯭ꯔꯥꯖꯤ ꯁꯣꯛ ꯇꯥꯔꯤꯛ ꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯁꯣꯛ ꯇꯥꯔꯤꯛꯀꯤ ꯏꯪ ꯁꯣꯛꯀꯤ ꯀꯔꯝꯕ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯀꯔꯤ ꯊꯥꯒꯤ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤ ꯄꯨꯊꯣꯛꯄꯁꯤ ꯉꯝꯗꯅ ꯑꯗꯨꯝ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯒꯆꯟꯗ꯭ꯔꯅ ꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯏꯕꯅꯆꯟꯗ꯭ꯔꯅ ꯄꯥꯜꯂꯛꯄ ꯃꯇꯝ ꯑꯩꯈꯣꯏꯒꯤ 1798 ꯇꯒꯤꯅ ꯑꯩꯈꯣꯏꯒꯤ 1800 ꯐꯥꯎꯕ ꯄꯥꯜꯂꯝꯕꯅꯤ ꯂꯥꯏꯕꯅꯆꯟꯗ꯭ꯔꯁꯦ ꯃꯥꯒꯤ ꯃꯇꯝ ꯄꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗꯒꯤꯗꯤ ꯀꯨꯝꯕꯥꯕꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯥꯆꯠ ꯊꯕꯥꯟꯗ ꯏꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯥꯟ ꯑꯁꯨꯛ ꯍꯥꯏꯗꯤ ꯏꯉꯥꯒꯤꯕꯨ ꯍꯥꯏꯔꯁꯨ ꯏꯉꯦꯟꯒꯤꯕꯨ ꯍꯥꯏꯔꯁꯨ ꯀꯥꯂꯦꯟꯒꯤꯕꯨ ꯍꯥꯏꯔꯁꯨ ꯑꯁꯨꯛꯅꯤ ꯄꯥꯟꯕꯗ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯀꯔꯝꯕ ꯊꯥ ꯖꯅꯋꯥꯔꯤꯔ ꯐꯦꯕꯋꯥꯔꯤꯔ ꯗꯤꯁꯦꯝꯕꯔꯔ ꯅꯕꯦꯝꯕꯔꯔ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤ ꯇꯥꯔꯤꯛꯅꯣ ꯍꯥꯏꯕꯁꯤ ꯄꯨꯊꯣꯛꯄ ꯉꯝꯃꯦ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕ ꯑꯣꯖꯥ ꯄꯟꯗꯤꯠ ꯑꯩꯈꯣꯏꯒꯤ ꯕꯤ ꯀꯨꯂꯆꯟꯗ꯭ꯔ ꯁꯔꯃꯅ ꯃꯥꯒꯤ ꯑꯩꯈꯣꯏ ꯀꯨꯝꯕꯥꯕꯒꯤ ꯀꯨꯝꯕꯥꯔꯣꯜ ꯍꯥꯏꯗꯅ ꯑꯆꯧꯕ ꯂꯥꯏꯔꯤꯛ ꯑꯅꯤ ꯊꯝꯕꯤꯔꯝꯗꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯪ ꯈꯣꯝꯕꯒꯤ ꯃꯇꯝꯁꯤ ꯐꯥꯎꯕꯗꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯪꯒ꯭ꯔꯥꯖꯤꯒꯤ ꯍꯧꯖꯤꯛ ꯒ꯭ꯔꯤꯒꯣꯔꯤꯌꯟ ꯀꯦꯂꯦꯟꯗꯔꯒꯤ ꯆꯠꯂꯤꯕ ꯑꯁꯤꯗ ꯄꯟꯖꯔꯒ ꯀꯔꯝꯕ ꯊꯕꯥꯟꯗꯤ ꯅꯨꯃꯤꯠꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯕꯥꯟꯗ ꯑꯩ ꯄꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯆꯤꯡꯊꯪ ꯈꯣꯝꯕ ꯔꯥꯖꯁ꯭ꯔꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕꯁꯤꯅ ꯑꯅꯤ ꯁꯨꯔꯛꯄ ꯄꯥꯟꯕ 1763 ꯗꯒꯤꯅ 1798 ꯐꯥꯎ ꯄꯥꯟꯕ ꯃꯇꯝꯁꯦ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯥꯅ ꯍꯦꯛ ꯄꯥꯟꯕ ꯍꯧꯕꯗꯒꯤ ꯑꯋꯥꯡꯅ ꯍꯦꯛ ꯂꯟꯗꯥꯔꯛꯄ ꯂꯪꯒꯥꯏ ꯃꯥꯁꯤ ꯃꯌꯥꯡ ꯂꯩꯕꯥꯛ ꯍꯥꯏꯕꯗꯤ ꯀꯁꯥꯔꯗ ꯍꯦꯛ ꯆꯦꯟꯕ ꯑꯗꯒꯤ ꯑꯃꯨꯛ ꯇꯧꯕ ꯑꯗꯩ ꯑꯃꯨꯛ ꯆꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯇꯣꯏꯅ ꯇꯧꯏ ꯑꯗꯨꯅ ꯃꯥꯁꯤ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯇꯦꯈꯥꯎ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯇꯦꯈꯥꯎ ꯂꯩꯕꯥꯛ ꯍꯥꯏꯗꯤ ꯑꯍꯣꯝ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯂꯧꯔꯒ ꯑꯍꯣꯝꯒꯤ ꯃꯇꯦꯡꯅ
ꯑꯩꯈꯣꯏꯒꯤ ꯑꯋꯥꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯑꯒ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯝꯕꯨꯡ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯏꯕꯗꯤ ꯃꯔꯥꯝꯕꯅ ꯄꯣꯛꯑꯝꯕ ꯐꯣꯡꯗꯥꯂꯣꯛꯄꯤ ꯍꯥꯏꯕꯁꯤ ꯊꯥꯖ ꯌꯣꯟꯖꯗꯅ ꯑꯍꯣꯝꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖ ꯌꯣꯟꯖꯗꯅ ꯇꯧꯔꯦꯔꯒ ꯐꯣꯡꯗꯥꯂꯣꯛꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯣꯝꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯀꯨꯔꯪꯒ ꯅꯌꯦꯟꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯁꯤꯡꯊꯥꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯑꯣꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯑꯋꯥꯅ ꯍꯦꯛ ꯂꯥꯟꯗꯥꯔꯛꯄ ꯍꯦꯛ ꯆꯦꯟꯈꯤꯕ ꯇꯧꯕꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯥ ꯀꯪꯂꯥꯗꯒꯤ ꯆꯦꯟꯈꯤꯕꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯛꯑꯀꯥꯟꯗ ꯀꯣꯅꯨꯡꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯇꯦ ꯑꯍꯥꯟꯕꯗ ꯃꯥꯁꯤ ꯑꯃꯨꯛ ꯆꯦꯜꯂꯨꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄꯁꯤ ꯁꯉꯥꯏꯊꯦꯟꯗ ꯃꯥ ꯀꯣꯅꯨꯡ ꯑꯣꯏꯗꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩ ꯁꯉꯥꯏꯊꯦꯟꯗꯒꯤ ꯑꯃꯨꯛ 1768ꯇ ꯁꯉꯥꯏꯊꯦꯟꯗ ꯂꯩꯕꯁꯤ 1767ꯗ ꯃꯥ ꯂꯩꯕꯅꯤ ꯑꯗꯨꯒ 1768ꯗ ꯑꯃꯨꯛ ꯁꯉꯥꯏꯄ꯭ꯔꯧꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯉꯥꯏꯄ꯭ꯔꯧꯗꯒꯤ ꯑꯃꯨꯛ 1769ꯗ ꯑꯃꯨꯛ ꯆꯥꯖꯤꯡꯗ ꯑꯃꯨꯛ ꯂꯩꯔꯦ ꯀꯣꯅꯨꯡ ꯑꯣꯏꯗꯅ ꯑꯗꯩꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯃꯥꯡꯗꯣꯡ ꯉꯁꯤꯒꯤ ꯕꯤꯁꯦꯟꯄꯨꯔ ꯍꯥꯏꯔꯤꯕ ꯂꯃꯥꯡꯗꯣꯡꯁꯤꯗ ꯀꯣꯅꯨꯡ ꯑꯣꯏꯗꯅ ꯃꯥꯁꯤ 1774ꯗꯒꯤ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯥꯟꯆꯤꯄꯨꯔꯁꯤꯗ 1779ꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨ ꯂꯥꯡꯊꯕꯥꯜꯁꯤꯗ ꯀꯣꯅꯨꯡ ꯑꯣꯏꯗꯅ ꯃꯥ ꯑꯃꯨꯛ ꯂꯃꯥꯡꯗꯣꯡꯗꯒꯤ ꯍꯣꯡꯉꯛꯀꯗꯣꯔꯤꯕꯅꯤ ꯃꯁꯤ ꯍꯣꯡꯉꯛꯄꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯍꯦꯛ ꯍꯣꯡꯉꯛꯄꯒꯤ ꯃꯇꯝꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯅ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯂꯃꯥꯡꯗꯣꯡꯗꯒꯤ 1779ꯒꯤ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯥꯁꯤ ꯀꯣꯅꯨꯡ ꯍꯣꯡꯉꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯌꯥꯡꯒꯩꯒꯤ 12ꯅꯤ ꯄꯥꯟꯕꯗ ꯒꯣꯕꯤꯟꯗꯒꯤ ꯃꯨꯔꯇꯤ ꯑꯚꯤꯁꯦꯛ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯃꯥꯡꯗꯣꯡꯗ ꯀꯣꯅꯨꯡ ꯑꯣꯏꯔꯤꯉꯩ ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯄꯨꯔꯗ ꯍꯣꯡꯉꯛꯈꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯀꯥꯏꯅꯥꯗꯒꯤ ꯊꯩꯕꯣꯡ ꯌꯥꯜꯂꯨꯕ ꯊꯩꯕꯣꯡꯗꯨꯗꯒꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯨꯔꯇꯤ ꯁꯥꯕꯅꯆꯤꯡꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯕ ꯋꯥꯔꯤ ꯃꯗꯨꯒꯤ ꯃꯨꯔꯇꯤꯗꯨ ꯁꯥꯔꯦ ꯍꯥꯏꯔꯒ ꯃꯥꯅ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯀꯥꯟꯆꯤꯄꯨꯔꯗ ꯍꯣꯡꯉꯛꯄ 1779ꯒꯤ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯊꯧꯋꯥꯟ ꯂꯥꯡꯕꯟ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯍꯥꯏꯗꯤ ꯊꯥ 6 ꯃꯇꯨꯡꯗ ꯒꯣꯕꯤꯟꯗꯖꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯀꯣꯅꯨꯡꯗ ꯑꯚꯤꯁꯦꯛ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯟꯗꯤꯔ ꯁꯥꯔꯦꯔꯒ ꯂꯥꯏ ꯂꯦꯡꯁꯤꯟꯗꯅ ꯃꯥꯕꯨ ꯖꯤꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯅ ꯅꯍꯥꯛ ꯃꯨꯔꯇꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯕ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯄ ꯍꯧꯕꯗꯨꯅꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅ 15ꯅꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯗꯤ ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥ ꯃꯦꯔꯥ ꯋꯥꯌꯨꯡꯕꯒꯤ ꯋꯥꯐꯨꯛꯄ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ ꯔꯥꯁ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯥꯂꯦꯝꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯆꯤꯡ ꯂꯦꯝꯕꯗ ꯐꯖꯕꯗ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞꯅ ꯃꯃꯤꯡ ꯆꯠꯄ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯕꯤꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯅꯣꯔꯠ ꯁꯪꯀꯤꯔꯇꯣꯟꯒꯤ ꯑꯣꯏꯔꯕꯁꯨ ꯖꯒꯣꯏꯒꯤ ꯑꯣꯏꯔꯕꯁꯨ ꯀꯔꯤ ꯀꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯔꯛꯀꯗꯣꯔꯤꯕꯅꯤ ꯃꯁꯤꯒꯤ ꯍꯧꯐꯝꯁꯦ ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯐꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯁꯤꯗꯩꯁꯤꯗ ꯁꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔ ꯈꯪꯗꯦ ꯀꯣꯅꯨꯡ ꯈꯪꯗꯦ ꯁꯤ ꯌꯥꯝ ꯐꯖꯅ ꯆꯦꯛꯅ ꯀꯔꯤꯅ ꯁꯥꯔꯝꯕꯒꯤ ꯋꯥꯐꯝ ꯊꯦꯡꯅꯗꯦ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯁꯪꯒꯥꯏꯔꯦꯜ ꯁꯥꯕꯁꯤ ꯂꯩꯕꯥꯛꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯪ ꯇꯥꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯔ ꯍꯥꯏꯊꯕ ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯩ ꯀꯁꯥꯔꯣꯝꯗꯁꯨ ꯊꯦꯡꯅꯩ ꯂꯩꯕꯥꯛꯅ ꯇꯥꯔꯒ ꯁꯥꯕ ꯌꯨꯝꯁꯦ ꯃꯊꯣꯜ 3ꯒꯤ ꯁꯥꯕ ꯍꯧꯋꯦꯒ ꯍꯥꯏꯕ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯅ ꯀꯔꯤꯅ ꯁꯥꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯎꯅ ꯋꯥꯅ ꯁꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯊꯛꯀꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯡꯊꯕꯥꯜ ꯃꯅꯨꯡꯗ ꯔꯥꯖꯃꯟꯗꯜ ꯄꯨꯈ꯭ꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯔꯥꯅꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕ ꯄꯨꯈ꯭ꯔꯤ ꯑꯩꯈꯣꯏ ꯑꯄꯥꯝꯕꯤ ꯄꯨꯈ꯭ꯔꯤ ꯍꯥꯏꯕ ꯑꯃꯒ ꯑꯗꯒꯤ ꯅꯤꯡꯊꯧ
गी सिजिन्ननबा अखोगी निंगथेम पुखरी हाइबा अमगा तौबा अदगी मयामना सिजिन्ननबा पुखरी अचौबा तौबसी अहोम सिंगी मतौ जो तमंबा याय मणिपुर गिदी अयाम मफमदा पाट लैरंबनिना थोइना पोट पाट की इसिंग अयाम सिजिन्नबा ओइरंगनी हैना थाजै अदुबु कनोगी गरीब निवास महाराज की मतमदगी पुखरी तौबगी वाफम जी थेंगनरे भाईगचंद्र की मतमदा ngasi मणिपुर यूनिवर्सिटी की कैंपस मनुंगदा लैरिबा रासमंडल पुखरी हारिबसे मतौ करमना रासमंडल पुखरी कौरिबनो हाइबगी चपचाबा वाफम आइगी ओइनादि थेंगनजदे अदुबु आइना खंजबा मतमदा चिंगथक्ता अखोगी गोविंदजी की लाइसंग सागिबा ओइबा तारगसु लैगिबा ओइ तारगसु अखोगी 1779 की हियांगई की तरामाथोइनी पानबदगी न पूर्णिमा नुमित नुमित तरामंगानी पानबा मेरा वाफुकप नुमित फावा अहानबो ओइना रास सानगिबा रास कटखिबा मफम असी ngasi पुखरी लैरिबा मफम असिदा सोइदना ओइगनी हाइबसी थाजनिंगाई ओइ करिना हाइबदा पुखरी असी तौबा हौबसी 1782 दा तौबा हौई हाइबगी लंगथबाल पुखरी तौबा हौए हाइबगी इंट्री म सैथारोल कुंबावदा याउरी अदुगा सही अदुमकी पोइनुगी तरा हुमदोइनी पानबा सगोनचेन नुमिता पुखरी दु होंगी हाइबगी इंट्री मसु याउरी अदुगा अतोप्पा लैरिबा अपानबी पुखरी अदगी निंगथेम पुखरी हाइबा सिंगसिदि लैबम थोक्तना लैबनी हाइना आई थमजगे अदुना महाराज भाईगचंद्र की मतुंगदा मागी मचानुपा लाइबचंद्र पाले मधुचंद्र चौरजित मार्जिसी मोइसी कैनोजी चिंथंगुंबा भाईगचंद्र महाराज मागी लोइसिलमदाई मागी मतम लोइसिलमदाई दा मासे अमु लांगथबालदगी अमु सिदैदा कोंथौजम युमफम हाइना ngasi गवर्नर मणिपुर की राजभवन लैरिबा गवर्नर लैरिबगी मफम सिदैदा होंगलमी अदो होंगलकपसी सुमाइन तौदना होंगलकपनिना मागी मतुंगदा मागी मचानुपा लावन चंद्र मधुचंद्र चौरजित मार्जित कायना पालिबा माई मचासिंग मथंग मथंग मणिपुर की निंगथौ ओइदना मतम खरा खरा चही अहुम पानबा तरा पानबा तौदना चौरजित सी चही तरा पालमी अदुगा मार्जित चही तरु पालमी सुमाइन तौदना लाकपसी दगी अखोई चही तरेट खुंताक पाइना खंगनबसी लाकदोरिबनी मखोइसिंग असिदि अखोई कंगलादा पाले अखोई ngasiगी कंगला उत्तरा ममांगदा कैनो तौरिबा सा कंगला सागा खिलिबसी चौरजित महाराज की मतमदा खिलंबनी अदुगी मतुंगदा अखोई चही तरेट खुंताकपगी मतमसिदा पानखिबा निंगथौ सिंह ताकू निंगथौ हेरा चंद्र हाइरिबा युमजाउ ताबा हाइरिबा अदगी गंभीर सिंह असु मरकता था तरुक पालमी अदगी जोय सिंह हाइदना अखोई चही अमा पानबा था तरुक पानबा तौदना जदू सिंह अदगी नोंपोक चिलिन खोंबा हाय खंगनबा जदू सिंह राघव सिंह अदगी भद्र सिंह हाइबना सिंह बसिना 1824 बाउबा सी अखोई चही तरेट खुंताकपनी हाइदना लैगिबा मतमसि बाउबा कंगलादा अदुम कोनुंग पांदना लैबनी अखोई कैनोदगी 1819 दगी 1824 बाउबसी मसीगी मतुंगदा गंभीर सिंहना अवासी तकथोक्तना माना निंगथौ ओइबा मतमदा मासी कंगलादा पांदे लंगथबालदा पाले लंगथबालदा मागी कोनुंग ओइ मतमसिदा याम फजना सेमगत लमी हाइबसी मागना तौरंबा कुफा अखोई तौबदा आर्कियोलॉजिकल अखोई एक्सकावेशन करी करी दगी फंगिबा मसीगी मनुंगदा करी करी मी फाउदोक फाउजिन निंगथौना अखोई रानी सिंगी मयुमदा सथोक चसिन याव लंबीगा तौरंबा फंगबा अदगी सनथोंग याम फजना लैरंबा कोनुंगी होजंग सनथोंग याम फजना सागलंबा सिंगदा थेंगनबसिदगी खंगबा ngami अदुगा माना याम कुइना पालमदरे अखोई गंभीर सिंह असी चही 9 खक पालमगा लैगिद्रे अदुगी मतुंगदा मागी मचानुपा चंद्रकीर्ति महाराजना पालकपनी
ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯔꯁꯤꯡꯍꯅ ꯃꯥꯒꯤ ꯔꯤꯖꯦꯟ ꯑꯣꯏꯗꯅ ꯃꯥꯒꯤ ꯒꯥꯔꯗꯤꯌꯟ ꯑꯣꯏꯗꯅ ꯄꯥꯟꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯡꯊꯕꯥꯜ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯥꯟꯗꯨꯞ ꯑꯃꯁꯨꯡ ꯂꯥꯏꯁꯪꯁꯤ ꯁꯥꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯀꯨꯝꯕꯥꯕꯗ ꯑꯩꯈꯣꯏꯒꯤ ꯄꯟꯕ ꯊꯦꯡꯅꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯈꯤꯕꯗꯨꯅ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯟꯕ ꯆꯟꯗ꯭ꯔꯀꯤꯔꯇꯤꯁꯤ ꯆꯍꯤ 10 ꯄꯥꯜꯂꯝꯃꯦ ꯍꯥꯏꯔꯒ ꯃꯥꯁꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯃꯨꯗꯨꯅꯤꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯆꯦꯟꯈ꯭ꯔꯒ ꯃꯇꯨꯡꯗ ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡꯍꯒꯤ ꯃꯇꯝꯗ ꯅꯔꯁꯤꯡꯍꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯑꯃꯨꯛ ꯄꯥꯟꯕꯅꯤ ꯃꯁꯤ ꯄꯥꯟꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯀꯣꯅꯨꯡꯁꯤ ꯍꯣꯡꯒꯠꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯂꯥꯡꯊꯕꯥꯜꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯒ ꯂꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯅꯤ ꯃꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯩꯔꯝꯕꯁꯤ ꯃꯈꯣꯏꯒꯤ POB ꯐꯣꯔꯠ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ POBꯁꯤ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩ ꯈꯪꯅ ꯆꯥꯟꯅꯖꯕꯁꯤꯡꯗ ꯑꯩꯅ ꯍꯪꯖꯕꯅꯤ ꯀꯣꯏꯍꯪ ꯍꯪꯖꯕꯁꯤ ꯀꯔꯤ ꯍꯥꯏꯅꯣꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯑꯣꯄꯔꯦꯁꯟ ꯕꯦꯁ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯁꯤ ꯃꯅꯤꯄꯨꯔꯗ 1979 78 79 ꯑꯗꯨꯋꯥꯏꯗꯒꯤ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯃꯗꯨꯒ ꯏꯔꯥꯡꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ 1980 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯕ 1980 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯝꯃꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯍꯣꯡꯗꯣꯛꯈꯤꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯒꯤ ꯊꯥꯗ ꯍꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯂꯥꯡꯊꯕꯥꯜ ꯃꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯇꯔꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯉꯁꯥꯏ ꯑꯍꯧꯕꯗ ꯄꯟꯖꯕ ꯃꯁꯤꯒꯤ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯊꯕꯥꯜ ꯀꯣꯅꯨꯡꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯑꯩꯈꯣꯏꯒꯤ 24.69 crore ꯂꯨꯄꯥꯁꯤ ꯀꯥꯏꯊꯣꯛꯇꯅ 2024-2025ꯀꯤ ꯁꯦꯟꯕꯥ ꯆꯍꯤꯒꯤ ꯑꯣꯏꯅ ꯀꯥꯏꯊꯣꯛꯇꯅ ꯑꯜꯔꯦꯗꯤ ꯀꯥꯏꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝ ꯐꯖꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯍꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯕꯁꯦ ꯃꯁꯤ ꯑꯣꯏꯍꯟꯕꯝꯁꯨ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠ ꯑꯥꯔꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯣꯇꯤꯁꯀ ꯊꯦꯠꯇꯅ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯑꯦꯔꯤꯌꯥꯅꯤ ꯀꯥꯏꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ 3 ꯑꯗꯒꯤ ꯑꯇꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯀꯨꯐꯥꯒꯤ ꯁꯅꯊꯣꯡꯒꯤ ꯂꯩꯔꯤꯕꯁꯤꯡ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯇꯥꯡ 5ꯗ ꯆꯠꯆꯔꯨꯏ ꯍꯥꯏꯔꯤꯁꯦ ꯆꯪꯕ ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯂꯝꯕꯤ ꯂꯩꯔꯣꯏꯗꯕ ꯄꯣꯠꯁꯛꯅꯤ ꯑꯩꯅ ꯈꯪꯖꯕ ꯀꯩꯅꯣꯗ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯨꯗ ꯆꯪꯖꯕ ꯃꯇꯝꯗ ꯄꯨꯡꯁꯣꯡꯗꯅ ꯑꯉꯛꯄ ꯃꯑꯣꯡꯅꯤ ꯑꯗꯒꯤ ꯂꯝꯕꯤꯁꯨ ꯐꯠꯇꯕ ꯑꯗꯨꯅ ꯍꯟꯗꯛ ꯆꯪꯖꯔꯛꯇꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯗꯦꯁ ꯗꯔꯁꯟ ꯍꯥꯏꯕ ꯚꯥꯔꯠꯀꯤ ꯂꯝ ꯀꯣꯏꯕꯁꯤꯡꯅ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯄ꯭ꯔꯣꯖꯦꯛ 33ꯀꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯆꯦꯂꯦꯟꯖ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯏꯈꯠꯀꯗꯣꯔꯤꯕꯁꯤ ꯌꯥꯝ ꯐꯖꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯗꯃꯛꯇ ꯈꯟꯕꯤꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯤꯗꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯝ ꯀꯣꯏꯕꯁꯤꯡꯅ ꯂꯥꯛꯄꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯀꯤ ꯂꯥꯡꯊꯕꯥꯜ ꯆꯤꯡꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯟꯗꯤꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯒꯠꯄ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯕꯥꯏꯅ ꯂꯩꯔꯝꯕꯒꯤ ꯄꯣꯠꯁꯛꯁꯤꯡ ꯏꯀꯥꯏ ꯀꯥꯏꯗꯅ ꯂꯩꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅ ꯁꯤꯕꯥꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯔꯦꯡꯁꯤꯡꯗꯨ ꯑꯩ ꯁꯤꯕꯥꯏꯅ ꯄꯨꯔꯒ ꯆꯠꯂꯝꯒꯅꯤꯗꯤ ꯊꯥꯖꯗꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯃꯣꯠꯀꯥꯗꯨ ꯇꯧꯊꯣꯛꯑꯒ ꯂꯧꯈꯤꯕꯒꯤ ꯁꯤꯕꯥꯏꯅ ꯂꯧꯈꯤꯕ ꯑꯣꯏꯔꯁꯨ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯒ ꯁꯤꯕꯥꯏꯅ ꯂꯧꯗꯗꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯧꯔꯁꯨ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗ ꯀꯅꯥꯅ ꯀꯔꯤ ꯆꯪꯉꯤꯕꯅꯣ ꯑꯩꯈꯣꯏꯅ ꯆꯪꯕꯗꯨꯗ ꯑꯩꯈꯣꯏꯗꯤ
ꯆꯧꯀꯤꯗꯥꯔꯅꯤ ꯈꯪꯗꯦ ꯀꯔꯤꯅꯤ ꯁꯦꯀꯨꯔꯤꯇꯤ ꯑꯃꯅ ꯀꯩꯗꯧꯕ ꯆꯪꯕꯤꯕꯅꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯥ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯍꯪꯍꯟꯖꯅꯤꯡꯉꯤ ꯃꯗꯨ ꯍꯪꯕꯤꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯅ ꯂꯧꯖꯩ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯐ꯭ꯔꯤ ꯊꯥꯗꯅ ꯂꯩ ꯀꯔꯤꯅꯣ ꯇꯧꯕ ꯑꯗꯒꯤ ꯃꯣꯏ ꯃꯅꯨꯡ ꯀ꯭ꯋꯥꯇꯔꯁꯤꯡ ꯀꯔꯤꯁꯤꯡ ꯂꯩꯔꯝꯃꯤꯕ ꯇꯥꯏꯜꯁꯀ ꯇꯧꯗꯅ ꯌꯥꯝ ꯐꯖꯅ ꯂꯩꯍꯧꯋꯤ ꯑꯁꯨꯝꯕꯒꯁꯤ ꯌꯥꯝ ꯐꯖꯅ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯃꯇꯝꯗ ꯀꯔꯤꯗ ꯑꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯀꯔꯤꯗ ꯀꯣꯏꯕꯒꯤ ꯂꯝ ꯀꯣꯏꯕ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯐꯖꯕ ꯃꯐꯝ ꯁꯦꯝꯒꯠꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯣꯏꯌꯦ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯪꯅꯅꯕ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯍꯟꯖꯅꯤꯡꯉꯤ ꯃꯁꯤꯒꯤ ꯄꯥꯎꯗꯝꯁꯤ ꯇꯝꯖꯒꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯤ ꯑꯩ ꯊꯑꯣꯏꯅꯃꯛꯀꯤ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ